Abby amadi Brittany Hensel Kobe, American Machil-manao anisi malemgi khwaidagi Hingminnariba, Conjoined twins haidi samnaraga poglakpa faibok singni. Conjoined twins sing kamdongna sumu erakpano haibasigi maram ngasi fau doctor scientist singna sengna khangdokpa ngamdre. Laibabudi thainagi matamdasu soidana leinaramgani. Europe ki ana layang puwarida, chahi lising amamuk mamangda kuina punsiramba conjoined twins leirami hainai. Adubu malem pumba, asigum batang na thokan samna faibok sing lay khangnarakhribasidi 1811 khagtadane. Ngasigi Thailand si matamdudadi Kingdom of Siam haina khangnarame. Bangkok ta Chang amadi ingkoba faibok nupa macha ani mathabak ta samnaraga poglakhi. Makhoi marai baki maming lauraga samna faibok singbu Siamese twins haina kaunarakhibane. Ngasigi video sidagi khwaidagi maming chatlaba Abby Brittany anigi angakpa punsi wari taminase. Adubu makhoi wari taminadringai conjoined twins ke maramda khangda yadaba khara hana amukta panjaram khige. Faibok sing se thabak puk kok natragana Hakchang gi atopa mafam amada samnarakpa yai. Samnariba mapadugi kayat sing faibok animak ki Hakchang na share su hehek tawale. Conjoined oina poglakpa faibok sing si yam tangi. Angang lising yangkhay humfu pokpagi manungda faibok jura amakhak samna faibok oi hai. Samna faibok singi chada humdrade nupi macha oigali aduga ayambandi sina poglai. Ahing masingi maraktasu 40% de nong manini manungda laikhidabagi oithokpa wange. Samna faibok sing mirolingai manung amade poklaba matung animakta khudong thiningai oiba aruba challenges kaya mayoknai. Makhoi laibak fabadagi asoi angam yaudana hingba thoklaba makhoi kadaida samnarai karamba kayat sing share tawi habidugi makhaponna thang tharaga khaidokpasu yai. Sperm na fambi marum ama fertilize tawraba matung khaidoknaraga poklak toriba angang sing adu identical twins haidi sakmanaba faibok haina kawe. Masigi embryo khaidoknabagi thawong se sperm na egg fertilize tawkhraba numit 16 ni swaida oigale. Adubu samna faibok oirak toriba embryo gi matangdade khaidoknabagi thawong se thengthai. Numit 16 ni dagi 30 ni maraksida embryo khaidoknaba hauramlaga develop tawrakliba Hakchang sigi saruk kharadade tatnadana adum saujinaraga lay. Common oiba samna faibok makhal khara hairabada. Number 1. Thoraco-omphalophagus twins. Makhoi singsi thabak amadi pukta samnai. Conjoined twin pregnancy chada kunipandi makhal sina oi. Number 2. Thoraco-phagus twins. Makhoi singna thabak khaktada samnai. Makhoi gi masingna 18.5% ne. Number 3. Heterophagus twins natragana parasitic twins. Masidadi faibok ama develop toba lab kine aduga atopa faibok aduda maru oiba hingmada changba Hakchang process sing loinamak adugi damak tange makhoina 10% oi. Number 4. Craniophagus twins singna kokta samnarae makhoi gi masing 6% muktane. Fare hojek maru oiba knowledge ki saruk khanglabanina video sida click torpagi maramduda amungla ase. March kitang taret 1990 Numit sida Abby amadi Brittany Hensel, America gi Minnesota kauba mafam sida pokhi. Makhoini dicephalic paraphagus twins, haidi ngakta gi khwang gi Hakchang saruk amakhaktang oiraga, kok ani palakpa samna faibok ne. Makhoini gi Hakchang sida kok ani, tongan ba spinal cord, khud amamam, chawthoklaba rib cage ama, breast ani, heart ani, lungs mari, chakhau ani, kidney ahum anus ama, yungkhau ama chabokayat set ama, khong amamam palae. Khong amadi khut nama makhoi amamam na control taujay. Poklaba matung makhoi bu khaidok piraroi si haidana mama mapa ani na lepna khi. Maramdi surgery tawruraga makhoi animak hingbagi oithokpa sathi na nemme. Khaidok na biruraga animak hingle haina sukhalase. Tongan bagi mahing adubadi samnaraga hingba aduna yam hena quality leba punsi oigani haidana mama mapa amadi doctor sing na lepna khi. Picture piklingai da san saba, chatpa chenba iroiba, khuba asina chingba taunanaba, makhoini cooperate tominaba tamlakhi. Makhoi amukta da chaba thakpa, iba asina chingba ngammi, amukta da tongan ba subject ki lairik paba yai. Maramdi Hakchang punjaraga su makhoi tongan ba mi singne. 1996, makhoini na chahi taruk surukpada, Oprah Winfrey show da ihan hana thokhi. Makhoi gi punsi wari, documentary magazine amadi series kaya da utkre. Makhoi masagi reality TV show amada sukumjakhi. Show sida makhoi na thengnaba akhanaba makhalgi health issues. Makhoi na college tamlingai amadi lairik tambaloi khraba matungi wari utle. Makhoi driving license lauthoknaba written amadi practical exam tongan thaduna mai pakhi.
Gari thawbada makhoinimakna coordinate tawminaraga Hakchang amakhakna thawjaragasu ayengi matung ina makhoinimak license paidabadi yade. Makhoi 2008 ta education subject ta major oiraga graduation tawba horakhi. Aduga 2013 da tongan ba BA degree fanglaba matung class 4 amadi 5 ki angka oja oiminarakhi. Application cham humdrang thazilakpa manungdagi makhoini na khwaidagi fare khwai matik chai khanki haidana school ki principal na phongdorakhi. Makhoi ani gi thawai yaujaba mato atai ga sukman manadaba Hakchang gi fivam lejabana challenges kaya mayoknaragasu yam positive oina hingbagi mawong mahairoi singi damag yamna tamjaningai oi khanduna ojagi thabak hapki. Makhoina takpi tambiriba angang singnasu makhoi anibu yam lumna nungsijai mahairoina pamba oja sing haidumak oi. Makhoini na takpi basubu kamdauge hanglubada ebi na mi amaga wari sanakhrasu Brittany da hangningba wahang hangbayai haina khumlakhi. Amana para taklingai amana class monitor tawayai. Makhoi ani chin hainadragasu amana amagi wakhal khangnabagum amukta chap manana wangang ba amagi wahi pareng amaduna loisin birakpase makhoidadi mahausa oijai. Yetlom thangba ebina oirom thangba Brittany dagi inchi ahum wangba hele. Khong sangbasu manadabanina balance kai khidanaba Brittany khuning thangkatuna dum lepa darkar oi. Punsi chupa khuning kakhatna chatpa chenba asina chingba tawbagi Brittany gi khubom ebi gi dagi yam chawba hele. Ebi sina wangangan sakalle mapanda koithokpa amadi mi punba yam pamjai. Brittany di yumda oina leibana pamba heli hai. Sida sunate atopa khetnaba kaya amasu lei. Leibasu tabani maramdi makhoi. Tonganba wakhalon amadi personality lejaba mioi ani Hakchang amakhakta punna hingminnabane. Brittany na khara hena Jackson gale mapan thokpa pamde awangba kabasuki. Adubu Abidi awangba karisuki bide. Brittany na arts na pamjai. Abi na angka amadi science thawayaw bahele. Coffee thakpada makhoigi Hakchang na khetnaba response utle. Kab anihum thakchilla agade Brittany gi mihun kanna chongkhalae. Adubu Abi dadi karisu tawde makhoigi Hakchang sabagi changsu khetnai haire. Dressing style dasu makhoini ge apamba manade. Brittany na achamba machu pamjai aduga Abby na khara nganba ayakpa machu gi fi pame. Makhoini gi marakta yetnarakpa ayamba Brittany na ngammi aduna mana pamaduna ayamba tawi hainasu makhoini na hai. Makhoini gi warisi asukimating inspiring oi. Khudong chadaba kaya lejarabasu nungaiba experience tansiningi punsibu mapung fana nungai thokpase makhoigi apambane. Luna tinajaba marup singa makhoi Europe ke fazaraba mafam sing koirui. Makhoi gi foreign khongchatsi khwaiga sumana khide. Mi ani oibanina passport ani pai khe dubu seat amada fam dawribanina ticket ama khakkakhi. Matam chupa checksina chatabasu yade. Akhuba mi chinba marakta chatoba oiragana amuka hena senabi basu changi. Thengna dawriba mi singsi makhal ni. Khara amana makhoibu normal oina ikai khumnabu utlagasu pamdaba nungaitaba mityeng yengbirakpa tawhaningdaba mataw ulakpa kaya su mayoknakhi. Adubu makhoi sigumba kaya mayoknarabanina khandokpa yamna su haire. Gyan tadaba mi kharana makhoigi trip adubu thugai hanbagi mahot fazaraba mafam singi mahau oina dom lominakhi haidana makhoigi marupna yam nungshina phongdorakhi.